Operation Sindur military mission khakta tana leibak asina hongba maikai amada lakpagi khudamni PM na hairi Pahalgam attack mari leinana India na Pakistan ke mathakta chathakiba Operation Sindur adu military mission khakta natte leibak asina global stage da honglakliba kya adu uthoknabagi saklon amani haina Prime Minister Narendra Modi na mahaki ngasi pikhiba man ki baat phongdokhre Prime Minister na makhata na haikibada ngasi gi leibak asigi miyamna terrorism gi mayokta chapchana debli Indian Army na Operation Sindur mai pakna pangthokiba adugidamakta thagatpa phongdoi loinana malem gi oina terrorism gi mayokta thengnariba asigi turning point amani loinana India gi strength hengatlakliba asigi symbol amasuni malem gi oina terrorism gi mayokta thengnariba asida Operation Sindurna anauba confidence ama amasung energy ama piri Operation Sindurna India Army na India ga tainaba Pakistan gi border da laiba terror infrastructure kaya precision strike chathaduna madugi tawbangamba du chapchana ulli Operation Sindur asi military action khaktanate masi laibak asina honglakliba kaya adugi saktamni Operation Sindur mai pakna chathakraba matungda laibak asigi city kaya da civil defense youth volunteer kaya na sareng iduna isai saktuna amasung angang singna lai yektuna sakti leiba message kaya amasu piri mahakna handak bikane da khongchat pangthokiba adudasu angang singna ayekpa lai khodol oina pirakhi kokomi gi civil disobedience movement gi khongjang haukre rajbaban tamna thomjinaba honabada police ka muknakhre mioi kaya sokle thasi kun siroi lili festival hoba numitta DIPR na sinduna MST basta paumi team ama puraga thoramadugi coverage tawna basappada imphal ukhru lambi gi goltabida duty toromba marisuba maharegiment gi kangbuna bus aduda manipur haina thariba adu muthatkada bani haina athingba pikhiba thodok adugi mayokta kokomi na changsilakhiba civil disobedience movement gi khongjang hena kansinkhre kokomi na ngarang mangjauna na lauthokibagi matung ina ngasi khoramban kaithel gi ima singa loinana governor tamna thomjinaba ras baban tamna haigalakhi rally aduda saruk yakiba singna security singna pawmin singda chathakiba thodok aduga mari leinana manipur gi governor na miyamda lalli haijagadabani manipur police ki DGP security advisor amasung chief secretary resign tawgadabani haiba kholaw kayasu laukhi adumoirama rally aduna BT Road ki Congress Baban Mapa Yoropada Rapid Action Force yauna yamlaba security force ki kangbuna thatuna thamki thadok aduda kaithel phamliba imaibel sing amasung security force ki marakta sauna mukna bathoki loinana security force ki maikai dagi tear gas cell amasung smoke bomb langsinduna rally adu bathukai ki thadok aduda mioi kaya soktuna laikanaki loinana yamlaba security force ki kangbu aduna rally adubu tankhai ki press na phangba pawgi matung inadi thodok aduda sokiba singi manungda khurai haikru makhongdagi nandaibam santi sahi humpudrani thoi wangkhaidagi ningthau khongjam priya sahi nupuni thoi khongman mangjil mamangdagi takhel changbam gyanasori sahi yangkhani pani amasung singjamai thokchom lekai thokchom gita sahi nifumari wahengmam lekai gi damakta su yamlaba nupi sing kholaw kaya galoina rajbaban tamna haigalakhi adumakpu hairiba mioi kangbu sing adusu Kasampat traffic junction da thatuna makhata na sanghan khide konung mamang lomdagi yamna maira paibe singna governor tamna thomjinaba lakhiba rally amasu security na thatuna thamki thodok aduda security amasung rally lakhiba sing adugi marakta mukna bathoki amaromda ngasidagi hauna kokomi na sangsin khiba civil disobedience movement gi khongjang ga mari leina na kokomi gi convener athobana haikibada kokomi na lauthokiba gi matung ina ngasi ahanbo oina ima singna democratic oina changkhiliba khongjang aduda security force singna chathakiba ka henba thawong sing aduda democratic oiba mawong da sangsinaba khongjang da ka hena athingba piba amasung mok bom na singba kapsinduna ka hena hingsa gi oiba thawong sing chathabagi thawong asi tobiganu changshiliba khongjang asi myang bidamuktani amaromda myamna taliba dimana si leibak asi bo ikaiba pirakhiba oibana negotiate tawraga loisinba yaba phibam adu oide changshin gadoriba khongjang asi matam sangna changshin gadabana oibana yariba makhai non violence oiba khongjang da changshin si hainasu appeal tawki